Rumjane dom nemli basing Impact News ni Impact Reporters ta taram nokchari lekai amadi lerak khulok sing da yuyoli basing fagat lagani haina Chief Minister N Viren ngarang state thak ta pangthokiba lamyan ba hijam irabot ningsing thom da phongdokiba phongi matung ina police na tongan phom dagi DIC liquor amadi Indian made foreign liquor sing fagat pa hokre khongthang asi makha tana satharakadauri Impact News ni Impact Reporters ta miamutaram noksari ngasi malem gi mafam chingba thungna pangthoknari ba International Day of Older Person haibadi aloreba singi ningsing thoram Manipur da su pangthoknari hariba thoram asigi sargam oina Senior Citizens Forum Imphal East na su hariba thoram asi Brahmapur nahabam lekai da leiba Dharmalaya Hall da pangthokki thoram asida Manipur gi Minister Cap MPD Minister oidiba L Suchildro Lambai Assembly Constituency gi MLA KS Ibomcha aduga Manipur Legislative Assembly gi Speaker oidiba Thokchom Satrabata na lusingba miyosingna saruk yaduna ahal loriba singbu tathi tawoina tawbibagi mohta makhoibu ningthina loina binaba appeal tawkhibak loina na ahal lamang sing lerambana ngasi lamdom sidel laidiba mirol asi laibani makhoi gi damakta ngasi haurakliba mirolna leptuna makhoibu ngakpi sembinaba adumlabo appeal kaya singba singna tawnakhi Sahi kutingi pujar po kumna